mari le never pauni yam khatana la chani si ko gi lenga na yum sana bani hana 85,000 si ko gi IDP singi family sing the people mali ko yum sana na wi demukta hari senpam si desi singi ko tang da handuk lugani haiba ko IDP singi ko gi pawdum mo kha ko gi tongan pawse sing de yawri haiba tare ko gi yum do sanga festival siga sum mari naina ba sai sam crore khara sanga festival thaja ke baduna ko ge som ge pen ribai IDP singi funding si do na hapsil lamga di hena su mai pak kitang ko IDP sing na su pen ga da bani do yum sana bani haiduna account da upload kiba 85,000 na si handu logani haiba form ni hayo IDP sing na thengna ba awa si adu ki mate ko gi pawdum bada dum ngammaroi da badu phiom dum oidi haiba tai hai paw si de je kamai yengbe Amcu aduni sangai gi oiba paisa kai thoknaba mayam sing lairiba crore mayam duna IDP jingi karigumba khara sigi issue se thoktana sinbiramagadi yam hena kanagadabani adui mathakta magi resettlement tawagi achauba even forces mayam state ki central gi oiba kano linkal lakanda mafam da akoi gi thamla kanda IDP mayam je magi mafam da settlement to holambana hena bu phabani Makatana Amcu Equigi Konaje Kaitari security ki my mapangan, say Yam Hena Kankan and Manu in a Pavani or Natri Harakanda Hojik one Hingliba IDP I see Equina address over the Makoina Tingnari Basi Adukimatic Kanoni Asumala Mida Malim Giwinasu internally displaced person or completely Zulusan displaced over Mayam Sing Si Maling from the two Labada Makoi Asumba Lady Basi Makoida education da ngang sing the sokpa the health sector the sokpa maintain disorder mayam lakpa aduga psychological akoi depression na singba mayam thorpagi kanu se masi akoi kanu ni thengna dur lairabani si thengnariba mayam sing asida amuksu yum sabagi tasengna angcha ina kitang aina sum khanbadadi kanu mali ko sai paisa si hana laktara tara pini na lauthu male Pizu piba hawar kanda yum ji saba makha makai siro room gi keno rom da so saba masi even loi bo yaur ba keno mai piba matam sida second phase mana mu lakan sida lupa lak tara du lak ahum da handarak pa gi keno sumali lak ahum ko pirani ga na hairak ba sigumba yamna akoi gi disparities akoi gi commitment thawak to matam da misang mikhai natraga I can naibuki mong say question yam toin irregularities I batare aduna maram ipp dana tawling with taw mayam se maram yamun na khalaga taw do sida lak ahum na kamaina yum saduino abani ako aduna imung manungi kanu se ya oibi yaroi do posak mayam singa se khalakanda even pa kanu araiba paisa singa ru tor kanda hana pi diba sanglu ta dum khara pi da manage taw bi ai lakta pantara leiragadi khajik adum kanu ram pik pa kanu di sabadi yare bako adu piba horure pithokpa horure aduga amuk makha dana ahum dom kem darakpagi yam tahoi daba mong mayam je maram sadana lakpa sini mamang da so amuk lupa sama do lupa marfu mari kapi haibra adugi wathok so amuk thokdana hojisu lairibani ana samai tawdana magi pangthok matamda IDP mayam singa sipu akoni address tawbiba makoi issues mayam se masita singna konani yam mong tadre habani adun sai da propose tongningi aina notice window gi khuthang da amakakti IGP singsi as long as bakoi problems lairing aida tongana masida concern to NGO gumba khara so ai lehenningi any CSO amana natraga kaino amana tongan ba situation me am pai ba amana chongjellaga masi yawbana taba nongan dagi numita bo da IDP mayam gi oiba issues ko irrespective of caste and the creed and the races ko masigi mayam si yang kanda akoi gi CSO si ai ju laitri ran khali hoi aso CSO kan lairi lup singchina budi makoi issue mayam jana pukharpi tawudadi tongan ba political and economy adagi magi culture perspective mayam su yoksalak panina IDP jingi issues jingi heglem horga ta hoba aduga lisang sina puthaba ngamdabagi awaba su leiba layena khali ko wangsa maramaduna IDP sing asigi representative yawba aduga sam masigi human rights ki isa kanudin da lairiba
body singju laidina mayam sing chit tor kan da 24 hour natraga adum IDP jing ki situation se laiding ki makhoi ka tangi issues mayam sin nainaba chu NGO akhanaba ai maming masak maming tongana makhoi ka tang nainaba se ai hojbudi tai ta drina lowi ko masi lehenningi maram je makhoi issues sing se kari kari lairi adagi hojumukta da angang singi mental kano taw mutam da lising mayam ma thorak bagi kana psychological depression laiba laidana ko siguma mayam si tongan tongan kanu da hariba kanu si dil to honingi aduna matam gi lakanda IDP sing gi awaba sing adu ya kanu issue ra kanda makhoina phongdu akanda he launa badu nattaba aduga masida suggestion pina ba aduga masida moi health ki aduga moi economy ki moi gi hoiba livelihood ki laidana imung manung gi sa thakna ba khona ba lari ba mayam sing asi mayam si yengchen ba ama akoina phajana sangi adubu aroi ba da ina thamningi badi government ki side yi lari peace initiative se very half hearted idi amna pungning changdre aduga issues mayam address tawdre aduga tasengna peace haiba si tasengna manipur da lak again higher the resettlement of the IDPs to their respective villages and the houses makoi masagi original yumdu da hanjalan ba halaga thamba madu da fully secure oiba security forces tauba aduga madu mayokta lakpasing phajana kan control tauba si katana sai ki permanent and the lasting peace se purakani hai bo humje thamge ko je ke sanga festival sinari ba security simaina ko conflict ho ke mafam hai ba tare manipur mafam puna mak ta thu pudina yam lai ba poni da mafam sing da phajana tawta ra ga di ko problem si su ko